Good evening, everyone. Iramdamda lairibay chap khwai pumnamukpu kaikumnabu chari amadi salam tawjari assalamu alaikum. Sangai festival haibasi malayamda saktakpa festival amani amadi yamna proud oiba khoigi iramdamgi India amadi national da saktakpa atoba country dai phula aga khoigi attend tawraba festival amani yamna chawthoksingai festival ne adubo iramdamda ngasi May Chaga 2023 May 3rd dagi ngasi 𝗨𝗶𝗁 hojik tangdu laita daba free movement shanti oiba iramdam haibadu oidabanana ngasi akhoigi CSO even kokomi otherwise mayam amana ngasi boycott touriba asida United Maitai Pangan Youth Organization UMPO gi maikai dagi su support tawjari amadi akhoigi pangal prajada kaiguma paujel khara su pijari Manipur gi CSO singna su masi akanba thorang lokhat pirangone thajai Aigi United Maitai Pangan Youth Organization gi maikai dagi su karigumba message kara pijari madudi sangai festival asida khoi support tawroidabni iramdongi hujik lairiba conflict iramdongi lairiba khoigi miyoi lising humfu something hena mayum laina laiba phangdaba si singji hanjalanba amadi iramdamda hanagum Manipur shanti oina peace oina laidi forward khoi karigumba sugumba state ki function singji am to tawbe yaroi habase praja khoi punna let me nagadamni, Lawminagadami, Tingminagadamni, Adoga CSO, Manipur Gilariba, CSO singna Torposida Hoi Pangal Praza, who is support Togadamni, Hibasi Miam the Tamzeri, Amadi United Maitai Pangan Youth Organization UMPO, make it issue highly Hoi Boycott toubada support Tawjari, Hibasi Elisa sing the Tamzeri. It's in now sing a Hoikra Kantasi, Ekoi, Kanagumba, India Saknaira, Bamalak Pamatamda. Akoi hekta phathabangamde hekta yausalui tinsalui ngangna salui adagi yawi aduna ngasai gi malem sida prime minister la amene prime minister sallene adagi adu sallene adugi congress ki party sallene manipur do sini na moigi image semak satkibang haktani manipur gi ngasi gi conflict akoi manipur da thoi bala la se masi gi loisan bagi message am phodi leitri phamnai ba singsu mathomaram chagidre phamnai da basu mathomaram chagidre Manipur da ekhoi sida phamnai ba khakta tai na ba ya da ba matang sum mayam yorom gane na khanjai ado ekhoi praja da gi soiba mayam leba sahi ani hena Manipur da amuk hana lakhidra ba Manipur gi awas ama phoba puthopi khidra ba